Chikla ahing amada laki nung mahangki aingonda Jacket layura, sweater layura, blanket layura haina Kongki aina, ho kongki aina Madi hangame hai papa karana hangai na Masi cigarette we waring Masi cigarette we waring Sijani kamera o kamera sijani karana hangai na hai papa Maya mai na jira phau do ngasi tak tore ko jira da ko samaina kai hage ne phadigo maru do du joi khara hapchal ba ko jira ngata cha ba do phate na haidre ne adu gi phadigo do khara hapchal phadigo maru do ado phadigo maru go jira ga to ga samaina ta ani ba ko khadi tak pagi ready khoi da hoji tak pagi ready tau zari yung ma cha da lo thu ma cha da lo thu nu sana ya mai siga lai da ku chai chai yo ko yung manu ngasi ko ado thabak se hadi jira se ngasai phau ba je na hanang nung ji nusa je ya ipa phatia ba ko adu dugi kan tai ba nimi ni huni changyai kini jira je kangna ba hona bada no kange finally ngasi lipstick ka thara khar ke le je me am na khala ngani kai gi noina ngasi sai thabang am chalui dugi Ma daw na daw za bane mai su chat khare Ingla chikla ahing amada laki nung mahangki aingonda Sini apa? Ngai khoi eh, ni nei sei na chak Sini apa? Do jus kini ba do siga suloi na tak pajai Na jaroi. Ma sai ba le jana ina pa se sagal ne jam hang ga ne jus sai na disturb taw ga no mi se Ingla chikla ahing amada laki nung mahangki aingonda Jacket layura, sweater layura, blanket layura haina Kongki aina, ho kongki aina Laini adi tu minare ucok kadi hangino Laini ngaga kokok layrak pajadra kana hangai ba Sei no mi madi hangame hai papa kana hangai na Masi cigarette we waring Masi cigarette we waring sijani kamera o kamera sijani kana hangai na hai papa Mo mai bu si bele Isai masu mo dige isi betar ko Oh my kana god hangai no hai papa hayo hai long ne My januna My janna mamang da ngi jang la am ba Ha? Ay mang to ko ke no chukira wa ngi khai da kana no ba ngi se kana mai gi no ba matak tagi masa ka jauh ba su jaw ba Ui cuma uli ni, gua jaroi, gua ngai tau beli. khoi dai karan si Tu nak kau mana ni? Se uti mi May sakay, ma'am. Sidi kai na se jira ta ke ta ba da mi da to kare Juice ki sare hoji achi Ako juice takte rauji ai hai ge takka da dum tang thamote loi thamang da ne la ga ta ji ja kana de me am horen A few minutes later. ta ge jira se kana tawre kang na di loi ko krek lao re hamsan ba da bang hamsan ko hamsan ko Style tau na lai na no mai sakani na sa po ni Ya namang ra ba kun Hati mana ni? Hewan lah ni. Ada nanda. tong kini Kau ni no. Sila ini. Jalan mana ni? Jalan mana ni? Tunggu kukura baga. Ayah. Koi da ga je bo. Ayah क्या बता? Je na kam kuki jenge ja ka ta kon je. Eh man pau ri ba Me am bolu ya. English. Oh. Je na ku ta bai ri Putu. Hiti dia na ni Kenapa tu banyak lah? Dam tu jo. To sana dua ba? Masih Apa ngati. gini betul tu iba? Gimana tu jo sana? Mayam ai ngasi khara ke thare. Ke ri se ko kena toiba. Kai gene chandon sinam da ba kui re ba ko du kaw grane na ko asi nam mine ko da so sai na bi ko ada ko da se thabak yam kanjab daga ina ne ngahakang antang nambi ga mi mon yam kining ba du oi ba ko da kena tore ko da da chandon nambi kyam phajai ko da chandon sri nambi ba ko madi mana to yam tum mani ne yam paksi ba ma da ado di video lag ja hodre da no ma soi da na ko da da nupi du bai na ke bi doi ne Po do mai ha ga we Nade nupi du bai ta se na nang pra ma koi kok thoga pura makeup full makeup
ꯐꯖꯔꯦ ꯑꯩꯈꯣꯏ ꯗꯥꯗꯣ ꯅꯣꯡꯃ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯀꯦꯕꯤꯔꯛꯀꯦ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯥꯏ ꯃꯁꯛꯁꯦ ꯅꯨꯄꯤꯁꯨ ꯍꯥꯏꯐꯦꯠ ꯆꯪꯕꯅꯦꯕ ꯑꯗꯨꯗꯨꯅ ꯅꯣꯡꯃ ꯐꯖꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯦꯕꯤꯔꯛꯀꯦ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯌꯦꯡꯁꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯕꯅꯦꯕꯀꯣ ꯀꯩꯅꯣꯒꯤꯅꯦ ꯀꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯁꯤ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯦ ꯃꯥꯔꯁꯀꯤ ꯂꯤꯞꯁꯇꯤꯛꯁꯦ ꯇꯩꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯃꯦꯠꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤ ꯀꯂꯔ ꯁꯤꯁꯤꯅ ꯍꯥꯟꯅ ꯑꯩꯅ ꯃꯃꯥꯡꯗ ꯂꯧꯈꯤꯕꯀꯣ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯄꯤꯁ ꯀꯂꯔꯅꯦꯕꯀꯣ ꯁꯤ ꯀꯂꯔꯁꯦ ꯑꯣꯏꯕ ꯑꯗꯣ ꯑꯩꯅ ꯄꯤꯁ ꯀꯂꯔꯁꯦ ꯈꯤꯇꯪ ꯃꯨꯁꯟꯕ ꯑꯃꯨꯛ ꯂꯧꯅꯤꯡꯅꯀꯣ ꯁꯤ ꯀꯂꯔꯁꯦ ꯂꯧꯋꯤꯅꯦ ꯈꯔꯗꯤ ꯈꯦꯠꯅꯕꯅꯦ ꯃꯊꯛꯀꯤꯁꯤꯅ ꯈꯔ ꯃꯨꯁꯟꯕꯅꯦꯕꯀꯣ ꯃꯈꯥꯁꯤꯅ ꯈꯔ ꯉꯥꯡꯁꯤꯟꯕꯅꯦ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯉꯣ ꯃꯌꯥꯝ ꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯀ ꯇꯩꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯁꯨꯝ ꯈꯨꯠꯆꯥꯎꯁꯦ ꯌꯦꯡꯉꯣ ꯄꯤꯁꯨꯝꯁꯦ ꯀꯣꯛꯇꯕ ꯀꯨꯏꯔꯦꯕꯀꯣ ꯊꯥꯃꯨꯛ ꯐꯥꯔꯦ ꯄꯤꯁꯨꯝ ꯀꯣꯛꯇꯕ ꯑꯗꯨꯗꯨꯒꯤ ꯄꯤꯁꯨꯝꯁꯦ ꯁꯨꯝ ꯆꯥꯎꯔꯦꯕ ꯑꯩ ꯄꯤꯁꯨꯝꯁꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯆꯟꯗꯣꯟ ꯁꯤꯔꯝꯁꯦ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯗꯥꯁꯤꯗ ꯊꯕꯛ ꯁꯨꯔꯤ ꯑꯩꯅ ꯃꯊꯛꯁꯤꯒ ꯁꯤ ꯁꯥꯟꯅ ꯂꯩꯅꯤ ꯉꯁꯥꯏꯗꯒꯤ ꯇꯦꯛ 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 ꯑꯩ ꯉꯁꯤ ꯑꯣꯟꯂꯥꯏꯟ ꯀꯩꯅꯣꯗꯒꯤ ꯄꯣꯠ ꯂꯥꯛꯄꯗꯨꯒꯤꯀꯣ ꯆꯣꯃꯛꯄꯗꯨꯅꯦꯕ ꯁꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯁꯥꯟꯅꯩ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯁꯤꯁꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯣꯠ ꯂꯥꯛꯑꯗꯤ ꯁꯤꯁꯦ ꯌꯥꯎꯔꯛꯄ ꯌꯥꯎꯋꯤꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯃꯨꯟꯅꯩꯀꯣ ꯑꯩꯒ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯒꯗꯤ ꯊꯑꯣꯏꯅ ꯃꯨꯟꯅꯔꯤꯅꯤ ꯁꯤꯁꯦ ꯁꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯇꯦꯛ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯀꯦꯕꯤꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯃꯥ ꯀꯦꯕꯤꯗꯣꯏꯅꯦ ꯉꯁꯤꯁꯦ ꯑꯗꯣ ꯃꯥꯁꯦ ꯏꯆꯦ ꯑꯃ ꯀꯦꯕꯤꯗꯣꯏꯅꯦꯕꯀꯣ ꯑꯩꯁꯦ ꯑꯩ ꯏꯁꯥꯗ ꯀꯦꯖꯕꯕꯨꯗꯤ ꯑꯩ ꯐꯖꯅ ꯑꯩ ꯍꯩꯖꯔꯦꯕꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗ ꯀꯦꯕꯁꯦ ꯀꯌా ꯍꯥꯏꯗꯤ ꯑꯃꯨꯛ ꯀꯦꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯦꯗꯨ ꯀꯦꯕꯤꯔꯨꯗꯣꯏꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯥꯗ ꯃꯌꯥꯝ ꯑꯩ ꯀꯦꯕꯤꯔꯒ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯂꯨꯛꯇꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯏꯇꯣꯝꯇ ꯇꯧꯔꯤ ꯒ꯭ꯂꯥꯁꯇ ꯎꯆꯦꯛꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯩꯒ ꯈꯨꯆꯤꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥꯒ ꯉꯧꯕꯁꯦ ꯃꯌꯥꯝ ꯈꯦꯠꯅꯕ꯭ꯔꯥ ꯌꯥꯝꯅ ꯌꯥꯝꯅꯗꯤ ꯈꯦꯠꯅꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯤꯁꯦꯀꯣ ꯅꯪꯅ ꯇꯩꯁꯟ ꯅꯥꯟꯁꯜꯂ ꯉꯧꯕ ꯑꯩ ꯀꯩꯁꯨ ꯇꯩꯗꯅ ꯑꯩ ꯃꯥꯏꯅ ꯀꯩ ꯇꯩꯕ ꯌꯦꯡꯉꯣꯅꯦ ꯈꯥꯂꯤ ꯆꯟꯅ ꯃꯤ ꯁꯤꯗ ꯅꯤꯁꯇꯤꯛꯀ ꯂꯣꯏꯔꯦ ꯑꯇꯩ ꯂꯥꯏ ꯅꯪꯅ ꯃꯥꯏꯗꯤ ꯈꯖꯥꯏꯗꯤ ꯑꯩ ꯃꯌꯥꯝꯗꯣ ꯑꯩ ꯈꯖꯥꯏꯗ ꯎꯔꯤꯡ ꯑꯆꯧꯕ ꯍꯤꯡꯆꯥꯕꯤ ꯎꯔꯤꯡ ꯑꯃ ꯊꯨꯡꯉꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗꯀꯣ ꯑꯩꯈꯣꯏ ꯏꯆꯦꯗ ꯀꯦꯕꯤꯕꯒꯤ ꯆꯠꯂꯦ ꯁꯝꯒꯁꯦ ꯍꯜꯂꯛꯇ꯭ꯔꯦꯕ ꯑꯩ ꯄ꯭ꯔꯣ ꯇꯧꯔ ꯄꯨꯟꯁꯤꯜꯂꯒ ꯂꯥꯛꯏꯁꯤꯅꯦ ꯑꯗꯣ ꯑꯩꯒꯤꯁꯤꯒ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩꯁꯤꯡꯗ ꯁꯤꯒ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯃꯥꯛꯁ ꯃꯌꯨꯝꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ चलगा वही हजी केरी दोनी वीडियो बना मोबाइल तो भाई भाई नहीं देखो तो ना बुझो नहीं देखी अच्छा 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 लाइक करो यो शेयर करो अच्छा अच्छा कोई मनी पापा जाना है मोबाइल आई वीडियो फंगने है तो लाइक से तभी शेयर से तभी है कोई मना की पापा जाना है कानो कैसे लो रे हैं दुनिया तो मैं आज लगा है ना कोई चीज़ ये भी कभी बस मैं मैं उलट के को आज लगा फंगने रसी को ꯌꯥꯝ ꯍꯧꯖꯤꯛ ꯏꯆꯦ ꯍꯣꯏꯗ ꯌꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩ ꯄꯨꯔꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯇꯅ ꯔꯦꯗꯤ ꯇꯧꯔꯦꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯏꯆꯦꯗ ꯑꯝꯇ ꯀꯦꯕꯤꯒꯦ ꯇꯧꯕꯅꯤꯗ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯤꯉꯣꯟꯗ ꯑꯃꯐꯥꯎ ꯀꯦꯗꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯈꯔ ꯃꯤꯉꯣꯟꯗ ꯀꯦꯕꯁꯤꯁꯨ ꯈꯔ ꯍꯩꯖꯟꯒꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯏꯆꯦꯅꯁꯨ ꯑꯗꯨꯝ ꯀꯦꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯀꯦꯕꯤꯒꯦꯅ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯏꯆꯦꯁꯨ ꯍꯧꯖꯤꯛ ꯀꯦꯕꯒꯤ ꯃꯥꯁꯨ ꯔꯦꯗꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯀꯣ ꯄꯣꯠ ꯆꯩꯅ ꯄꯨꯔꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯑꯩꯁꯦ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯅ ꯔꯦꯗꯤ ꯇꯧꯔꯤꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯃꯦꯀꯞ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯍꯩꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯂꯪꯅꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯀꯥꯕꯛ ꯁꯥꯕꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯧꯗꯣꯏꯅꯤ ꯑꯍꯥꯟꯕ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯤꯉꯣꯟꯗ ꯏꯁꯥꯗ ꯃꯦꯀꯞ ꯇꯧꯖꯕꯗꯨꯒ ꯃꯤꯉꯣꯟꯗ ꯃꯦꯀꯞ ꯇꯧꯕꯁꯤꯒ ꯐꯅꯌꯥꯝ ꯈꯦꯠꯅꯩꯌꯦꯕꯀோ ꯑꯗꯨꯗꯨꯅ ꯏꯆꯦꯗ ꯁꯤꯒ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯅ ꯀꯦꯕꯒꯤ ꯔꯦꯗꯤ ꯇꯧꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯃꯥ ꯄꯤꯁꯨꯝꯁꯦ ꯃꯥ ꯀꯣꯛꯑꯝꯗꯦꯕꯀꯣ ꯍꯞꯇꯥꯗ ꯄ꯭ꯂꯦꯅꯤꯡ ꯍꯞꯇꯥ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯄꯤꯁꯨꯝꯁꯦ ꯀꯣꯛꯇꯕꯅꯤꯅ ꯃꯥ ꯄꯤꯁꯨꯝꯁꯦ ꯈꯔ ꯆꯥꯎꯖꯕꯀꯣ ꯑꯗꯨꯗꯨꯒꯤ ꯄꯤꯁꯨꯝꯁꯦ ꯀꯣꯛꯇꯕꯒ ꯄꯤꯁꯨꯝꯁꯦ ꯈꯇꯪꯗꯤ ꯆꯥꯎꯈ꯭ꯔꯦꯕꯀோ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯑꯗꯨꯝ ꯃꯦꯀꯞ ꯃꯊꯪ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯏꯆꯦ ꯀꯦꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯦꯕ ꯂꯣꯏꯅ ꯄꯥꯏꯔꯤꯁꯤꯒ ꯐꯣꯇꯣ ꯁꯨꯠ ꯇꯧꯔꯤ
ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯦꯕꯤꯔꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯩꯅꯣ ꯁꯛꯊꯤꯕꯅ ꯀꯩꯅꯣ ꯐꯖꯗꯣꯏꯕ ꯐꯖꯩꯌꯦ ꯐꯖꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯦꯕꯤꯔꯦ ꯁꯟꯗꯥ ꯋꯥꯏꯔꯝꯁꯨ ꯇꯥꯔꯦ ꯃꯝꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯕꯥꯏꯅꯤ ꯇꯧꯔꯤꯁꯦ ꯈꯔ ꯉꯟꯅꯁꯨ ꯇꯧꯍꯧꯗ꯭ꯔꯕ ꯅꯪꯅ ꯀꯦꯕꯤꯗꯅꯅꯦ ꯃꯊꯪ ꯄꯤꯁꯨꯝ ꯐꯖꯈꯠꯇꯕ ꯃꯊꯪ ꯄꯤꯁꯨꯝ ꯀꯣꯛꯑꯒ ꯑꯃꯨꯛꯅꯦ ꯍꯟꯗꯛ ꯉꯁꯤꯅ ꯄꯤꯁꯨꯝ ꯀꯣꯛꯇꯕꯤꯗ ꯇꯧꯋꯤꯅꯦ ꯑꯗꯨꯅ ꯄꯤꯁꯨꯝꯁꯦ ꯈꯤꯇꯪ ꯆꯥꯎꯔꯦꯕꯀꯣ ꯑꯗꯨꯅꯦ ꯈ꯭ꯋꯥꯏꯁꯦ ꯂꯩꯔꯦ ꯑꯩꯅ ꯁꯤꯒ ꯂꯩꯔꯦ ꯑꯩꯁꯨ ꯉꯁꯥꯏ ꯀꯦꯁꯜꯂꯤꯃꯤꯅꯦ ꯐꯥꯅꯤ ꯆꯟꯗꯣꯟꯁꯦ ꯀꯅꯥꯅ ꯐꯖꯒꯦ ꯁꯤꯗ ꯆꯟꯗꯣꯟꯁꯦ ꯈꯨꯠ ꯑꯃꯠꯇ ꯑꯗꯨꯝ ꯃꯥꯟꯅꯩꯗ ꯆꯟꯗꯣꯟꯁꯦ ꯑꯩꯒꯤꯅ ꯁꯦꯞꯁꯦ ꯑꯩꯒꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯁꯣꯟꯗ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ siga jeng siga jeng siga ꯀꯦꯃꯦꯔꯥꯅꯦꯕꯀꯣ siga ꯖꯦꯡꯉꯣꯕ ꯅꯠꯇ꯭ꯔꯗꯤ siga ꯖꯦꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯦꯕ siga ꯖꯦꯡꯕ ꯁ꯭ꯀꯤꯟꯒ ꯖꯦꯡꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗ ꯖꯦꯡꯗꯕ ꯃꯥꯟꯕꯅꯦꯕ ꯍꯌꯦꯡ ꯈꯪꯉꯕ ꯚꯤꯗꯤꯑꯣꯗꯅꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯍꯩꯅꯗꯅ siga ꯍꯥꯟꯅ ꯖꯦꯡꯉꯝꯃꯦꯕ ꯍꯧꯖꯤꯛ siga ꯖꯦꯡꯉꯤ ꯑꯗꯨꯅꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏ ꯇꯥꯅ ꯀꯗꯥꯏ ꯖꯦꯡꯗꯣꯏꯅꯣ ꯅꯪ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯍꯜꯂꯅꯤ ꯑꯩ ꯑꯩꯈꯣꯏ ꯆꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯉꯁꯤ ꯑꯁꯦꯡꯕ ꯉꯁꯤ ꯏꯅꯐꯤ ꯀꯩꯀꯥ ꯐꯖꯅ ꯏꯜꯂꯗꯤ ꯑꯃꯨꯛ ꯐꯖꯒꯗꯅꯤ ꯃꯩ ꯇꯥꯒꯗꯅꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯝꯁꯜꯂꯛꯑꯦꯕ ꯍꯧꯖꯤꯛ ꯊꯥ ꯊꯣꯛꯑꯦ ꯇꯨ ꯊꯥ ꯃꯌꯥꯝ ꯊꯥ ꯊꯣꯛꯑꯦ ꯎꯔꯕ ꯕꯨꯡꯂꯣ ꯑꯣꯏꯔꯝꯒꯅꯤ ꯃꯀꯣꯟꯗ ꯃꯥꯟꯗꯦꯗ ꯈꯪꯗꯦ ꯃꯥꯟꯅꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯛꯇꯣꯏꯅꯦ ꯉꯥꯟꯕꯁꯦ ꯑꯩ ꯐꯤꯖꯤꯟ ꯇꯧꯕꯁꯦ ꯊꯣꯏꯕꯤ ꯆꯠꯈꯤꯅꯨꯅꯦ ꯊꯣꯏꯕꯤ ꯆꯠꯈꯤꯅꯨ ꯂꯥꯎꯅꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯑꯒ ꯁꯟꯗꯥ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏ ꯗꯥꯅ ꯇꯥꯅꯤꯡꯗꯒꯤ ꯉꯥ ꯂꯧꯔꯨꯏꯕꯀꯣ ꯉꯥꯁꯦ ꯔꯧꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯥꯊꯣꯏꯕꯤ ꯔꯧꯇ ꯆꯥꯕꯅꯤꯅꯀꯣ ꯔꯧ ꯑꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯆꯥꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯉꯥꯔꯤꯡꯈꯥ ꯂꯩꯔꯦ ꯉꯥꯔꯤꯡꯈꯥꯁꯦ ꯈꯨꯐꯖꯕ ꯑꯃꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯐꯖꯅ ꯊꯣꯡꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯒ ꯊꯣꯡꯕꯗꯣ ꯊꯣꯡꯕꯒꯤ ꯑꯂꯣꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯉꯥꯔꯤꯡꯈꯥꯁꯤꯁꯨ ꯐꯖꯅ ꯉꯧꯔꯦ ꯑꯩ ꯈꯥꯃꯦꯟ ꯑꯥꯂꯨꯒ ꯇꯧꯔꯒ ꯉꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯁꯨꯃꯥꯏꯅ ꯉꯥꯔꯤꯡꯈꯥ ꯉꯥꯛꯇ ꯉꯧꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯊꯥꯎꯁꯦ ꯑꯁꯤꯁꯨ ꯃꯥ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯧꯔꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯔꯒ ꯃꯌꯥꯝ ꯂꯥꯛꯆꯔꯒꯦ ꯕꯥꯏ ꯕꯥꯏ